Camera si yenge hai taragadi paisa thibam change app si sinage hai tarde khona email account ama hana semba darka ta ma hojik kaidori habdu punna yengmina je hi ma'am mayang pham danga si di kanaraba video maina pudana apsari ma'am video si lo phau yeng view adu kanaba si loction view hariba video si kari no haraga di thumbnail su ubiramani ma'am pakhang amadi lai sabida kaina ditige tawjage video si app si gi maming si Airdroid kawi adu mayam su try tawbiu pakhang na sabida henna ai didige tawjage masigi app si camera yengba yaduni sound tab yaduni photo yengba yaduni magi phone aigi phone lo yaudune samna aigi number si mana block pi gen khalaji adu deina call taw chalare ko adu di magi phone ji dein changaga I want to call taw silani adu itadi mana block pi su pai lete natra mayam se try loi tawra yengabani mayam sum tang try tawra yengbiu sigi app si pa nupi animak use tawina taragadi pana kai tawri nupi na kai tawri loi khangma ngamduni aduna sigi app si yam kanai mayam try tawra yenge mayam display da ubi si aina try tawbagi video ni ma hojik kai tawri habdu punna yengmina seba ma hojik instagram ma yengi ko adu sini mayam Airdroid haiba website madi app sigi kanabasi asugi matik yamna kanai akoina ju yamna senajaning badu fajana sena fangi dial da sanga gumu yengsi my call history kana kana ori sanami kana kana call tawrami haibadu sejda loina yengba uba fange koina ko adagi mu gallery photo isanga yenge kana kana photo yauri whatsapp ta kana tharai mana kai thai loi uba fang message ugani adagi akoina ju atopada message thaba yae mayam adudi app si kamaina use tawgadage haibadu mayam punamu yengminasi aigidi hana account ama saraga thamgre adu mayam na nongna hap taragadi email account ama hana sabi amadi mathau tai chrome da changbirani mayam sigi account amadi sagadamni account sagadabasi ai kamai sagadamna adu mathang next ta ai video semjarake search tawbirani Airdroid web fana search taw matungda kitang chingkhat piro adugo ure koina mamangda Airdroid web fana changbirani app si sinage hai tarde koina email account ama hana semba darka tai ko ai di connecting tawre hana email account ama hap khidai ni sina apps ama sigi phone ama jida hap tini adugo account ama saraga akoina connect tawna duni sigin tongana video samjara yam sangani sina mai kana budo yengmina sena tawbani ma video da sanga yengduni ma ji kaidori kholi ge habdu aduni ma ji message thanai ko kana no maga direct adum yengba yai ma thaja da tawbinu try tawbium tang senting manate call history lare kana kana wi sanami pung kya tawrei mana kana tawi loi yengbu yari ma saida aduna ma'am sigi app se yam kanai ma gallery photo ji sanga matung da download tawbu su yai adai aina magi phone ina wallpaper thamama su yai ko sigi yam kana bomna chuki mati kana gre ma sigi camera si da sanga ga hauji mai akoi buda kana kana lei ma kai da lei hauji loi yengba ya duni front yeng yani back yeng yani adai light than bu yani ko ma camera si yenge hai taragadi paisa thibam change ko haidi free oyakte camera si adu kasu yam dam 330 mutang oibe yamna nungai bamna camera je on taw taragadi sound book ta bya ko mana kari ngangnari khonai ha loi ta bya dani maning mamang loi yengba yai camera si contact list ta yauriba mi maming sing chi su loina sense ta thokpi ba yai aigi oina di yam kanai masigi apps like and subscribe